तसेंगना मियोबसे थालोन नाइना काखननबगिदमक्ता अल्लाह तालाना दिन असि थाबिबनि पुनसिबु तंगदु लैताना हेंगननबगिदमक्ता सरियत पु कायम तौबिबनि अदुना दिन असिदा मपुंग फाना खोंफमनबसिंगना महाकी पुनसिगी काखचबगी चौखचबगी थालोन नाइना लंबी फाटपि हाइबदि मियोबगी मसागी मनुंगदा चौखचनबगी लंबी अदो फाटपि हाइरिबा चौखचनबगी लंबी असे कनागुंबा अमगी मफमदा लेत्रबा दिनदा लेरबसु मुस्लिम अमगी मिंगदा लेरबसु महाकी मफमदा पुकनिंगी थमोयगी इमानगी पासनेतिगी मितिक्की चौखचबसी लेत्रबा अदुरबदी महाकी मफमदा लेरिबा दिन अदु रिवाजनी हाइबदि चटनबीनी दिनदा नत्ते दिनदा ताबगी आर्थदी मसासे अल्लाह तालादा सिनजबा अमसो अल्लाह तालागी अपामबगी मुताबिक हाइबदि मतुंगिन चटपा अदुगी अर्थनी चटपा अदुनसु लोइद्री अल्लाहगी अपामबगी अल्लाह तालाना यादपिरक्पा नबी करीम सल्लल्लाहु अलैहि वसल्लम की खुथांगदा लाख्रिबा अदुगुंबा लंबी अदुदा चुमना चटपा अदु अहम मकसदनी अनिशुबना चलिबा अदुगी असर फल मही अदु महानु फंगलबरा फंफम थोकपा मही अदु फंगलबरा फंफम थोकपा पांदम अदु खंगना तौरबरा हाइबाशे हाइरिबा अहानबगी मपु महाकी याथंग तुंगिनबा अमसुंग मदुगा लोइना याथंग अदुगी हाइबदि अखोइना तौजरिबा चंगजरिबा मपु महाकी दमक्ता तौजरिबा इबादत सिंग हुकुकुल्ला मदि हुकुकुल इबाद अनिमकी मकसद अदु अखोइना फंगलबरा फंगनबा होटनरिबरा हाइबासी खंथनिंगाय ओइबा अदुनी मसिगिदमक्ता रिवाजदा ताखरबा चटनबिदा ताखरबा हाइबदि मुस्लिम अमा ओइना इस्लामी मनुंग मक्तदा अहोंग इलाक लाक्तरबा मतम मदुदा मुताखिर सिंगना ममई तारकपा आलिम सिंगना दिन के खंग अहि सिंगना तरीकत की हाइबदि बातिनी आमले बातिनी की लंबी असि यादपीबनी मरमदे अखोइगी नुंगदा चौखटफम थोकपा चौखटफम थोकपा अमसुंग होंगफम थोकपा अदु होंगलक्तबा चौखटफम थोकपा अदु फंगलक्तबा मरम असिदगिनी तोइना तोइना पनबा इसागी नुंगदा होंगबा चौखटचबा असिना चिंगबा फोर्टसिंग वफमसिंग असिगी आर्तदि मसागी मेच्योरिटी मसागी मपुंग मरे फाबा मियोइपो अमगी माइकैदा होंगलक्पा अदुबनी चंगसलक्पा अदुबनी मसिदा मी अमगी पुकनिंगी मतंगदा खननिंगाय ओइबा अमदी हाइरिबा मी अमगी पुंसिदा लागिबा अहोंगबसिंग असे महागी पुकनिंगी खोंगचतनि हाइबसु याय पुकनिंग हाइबसि मी अदुगी मसागी नुंगी ओइबा पुनमक अदु फोंगदोकलिबा आर्थ पुरिबा वाहिमनि मागी कोकी थमोयगी अनिमक्की साफु अनिमक्की थबक अनिमक्की मसक्तो पुकनिंगदो उल्ले असिना अखोइना तरीकता मकाम नत्रगा मुकाम हाइबो वफम अमा तोइना सिनबा थेंगने हाइरिबा सिगी आर्थदी अखोइना अचंबा लोंदादा हाइरगना अखोइगी काखचनबगी पुंसिगी खोंगचतकी थाकलोनजिंग हाइबनी दर्जा हाइबनी मियोबना दर्जा वांखलंगनबगी दमक्ता अल्लाह तालाना दिल असि थाबि हाइना अखोइना ममांगदसु हाइजगरे पुंसिगी तंगदु लैताबा अमसुंग मपुंग फाबा पुंसि मरेल अमा अफाबा पुंसि मरेल अमा फंगननबगी दमक्ता दिन असिना मतम पुनमक्ता मियोबबु लमजिंगी लमताई मसे सुपनतगी तंगदु लैताबा पुंसि अमा फंगबगी आर्था अदुदा लोइदे तंगदु लैताबा पुंसि अमा फंगबा हाइबसि करमना फंगदोरिबनु हाइबा असिनी मसी की पाखुमदी मियोबगी नुंगी नुंगदा बातिनदा हाइबदि इनर सेल्फ ता चौखचबादुनी इनर सेल्फ ता चौखचबासिदा पुकनिंगी वफम लाई पुकनिंग असे मखल अनि थोना खाइदोकपा याय अमना इसागी लनाइगी नफ्सगी हाइबदि इसागी इंद्री खक्तगी मखा पोनबा पुकनिंग अमा मसी यामना नाइतोम ताबा अमसुंग नफ्सानिगी ओइबा पुकनिंग अनिसुबना अल्लाह तालागा समनरबा सोकनरबा अदु खक्ता नतना महाके मतेंग हाइबदि पुकनिंगी कुर्सी पाइबा ngamlaba अदुगुंबा मखनगी मेजोरिटी की थाकता कामिल की थाकता संगसिलक्लिबा मी अमगी पुकनिंगनि अदुना पुकनिंगी थाक असिगी खोंगचत तरे खक्तंग खाइदोक्तुना सोफिया किराम सिंगना थंबिरामी मदुबा तौबा वारा जोहद असिना चिंगबा मथंग मथंग लैरिबनि
हाइरिबा कांगलम तरेट असे अखोइना खंगजरबा अमसुंग मसिगी थाकलोनसिंग असे अखोइ पुंसिदा पुरपा ngamlabadi mahaki mapung mare फावा थोइदोकपा पुकनिंग नोमोदोल थाकी पुकनिंग अथोइबा पुकनिंग अमा मी अमगी मफमदा फंगजनबगी मरम अमा हेले पुकनिंग की मवंग असे अहानबदा मसागी इंद्रिगी मसागी पुकनिंग की इथिलसिंग की मखा पोनबा पुकनिंग अमा ओइरम्मे अखोइगी अकोइबना पिरकपा साफोसिंग द होंगबा अमसुंग अखोइ अकोइबदगी लाकपा साफोसिंग असिना अवाबा पीबा ngamba अदुगुम पुकनिंग अमा ओइरम्मे तैगुमसुंग अदुगुम मेच्योरिटी की थाक संगसन खरबा पुकनिंग अल्लाह ताला गा तस्ता निस्बत्ता समलदुना लेखरबा पुकनिंग अमदति मपानथोंगी ओइबा इथिलसिंग असिना एखाइबा थिंगाइबा ngamhandaba अदुगुम पुकनिंग अमा ओइरे ngamhandaba हाइबसे असोब वाफमनि तसेंगनमक ngamhandaba हाइबा अदुमक अइखोइदा लाक्त्रगसु मपानगी ओइबा साफुसिंग असिना इथिलसिंग असिना अइखोइदा अवाबा पीबदगी चामता कुनमंगा यांखै हिंगबा अदुगुम्बा मिसकमगी पुकनिंग अदुगुम्बा ओइरे तसेंग मोमिन की थाक मुस्लिम दगी मोकमिन की थाक मोहसिनमक यौद्रबसु अदुगुम्बा सिफाते एहसान सिंग अदु मसादा लाक्त्रबसु मोमिन की थाकता संगसिनबा हौरक्लबा मीसिंगदी मपान की ओइबा इखाइ थिंगाइबा सिंग असिना महाकी पुकनिंगबु फिबम होंगहनबा अमसुंग महाकी पुकनिंगबु पुकनिंग की फिबम थुगाइबा ngamhante मसिगी मरमदी महाकना पुकनिंगबु सेनजरिबा पुकनिंगबु सेनबिरिबा थवाइगी खुर्ची पाइरिबा मपु महाका लोइनदुना लैबने असिना कनागुम्बना मरो वाफांगसिंगना नत्रगा कनागुम्बगी शेकी मफमदा कनागुम्बा मुरिदना वहंग हंगबदा अवा अना से करमना कोकदगे पुंसी असदी अवा अना पिक थल्ली हाइबदी पुंसी असदा अहोंग कयाना पिक थल्ली अहोंग मसिंग असे अफबगी माइकैदा नत्रगा फतबगी माइकैदा सेंगबा सागरपगी माइकैदा नत्रगा इखाइ थिंगाइबगी माइकैदा ओइबि याय अदुगुम्बा सेंगबा सागरपगी माइकैदाना हरावबा इखाइ थिंगाइबगी मतंग नत्रगा फिबमदना अवाबा असे मियबगी महौसा ओइना लै मसि साधारण मियबसिंगी महौसानि सुफियाई किरामसिंगना करी तंबीबगे सुफियाई किरामसिंगना तंबीबदी आइगी सेंगबा सागरपा माइ पाकपा हरावबगी हरफम ओइबा अदुगुम्बा थौदोकसिंग अदुदसु अदुक्यामना हराव थोकन सुफियाई किरामसिंगना करी तंबीबगे सुफियाई किरामसिंगना तंबीबदी आइगी सेंगबा सागरपा माइ पाकपा हरावबगी हरफम ओइबा अदुगुम्बा थौदोकसिंग अदुदसु अदुक्यामना हराव थोकन अदुगा अदुगुम्बा मतम अफबा माइ पाकपा अदुगे हरावबगी हरफम ओइबा तांजा पुंफम तांकक महौसा अदुदसु अदुक्यामना नुंगाइ थोकनु हराव थोकनु अदुगी महुत्ता अल्लाह तालादा चंगजौ शुक्रिया तौजौ अदुगा अवाबा मतम हाइबदी इसागी फियम लुबा तांजा खुदोंग थिबा तांजा इखाइ थिंगाइबा तांजा थोकपा तांजा अदुगुम्बा तांजादसु अदुक्यामना हकना वागनु मरमदे इना लिल्लाहि व इन्ना इलैहि राजिऊन मपु महाकी माइकैदगी पुनमक ओइरकपनि अमसुंग मपु महाकी माइकैदा हनगदबनि हाइबसि निंसिंगो कुरान की आयात असिना करी तंबीबगे पुकनिंगबु फिबम अमदा थम्मो हाइबसि तंबी खुदोंग थिबा नत्रगा इखाइ थिंगाइबा नत्रगा मांगजबा मतमदसु अदुक्याम वासिनगनो अदुगा नुंगाइबा सेंगबा सागतपा खुदोंग चाबा फंग मतमदसु अदुक्यामना हराव थोकनु पुकनिंग की फिबम अनिमक्ता पुकनिंग की खुर्ची असे पाइजबा तंगाइ फते मसिगिदमक्तदी सुफियाई किरामसिंगना तंबीरी मदुदि अइखोइदा लाक्लिबा हालात खुदिमक असिदा अइखोइगी जिकर असे लोइना दुनत लयु अल्लाह की जिकर असे लोइना दुनत लयु अदुगा करिगम खुदोंग थिबा लाक्लबदी पुकनिंग फिबम काइबगी थाक लाक्लबदी अदुगी पुकनिंग फिबम अदुदगी हेनकट जिकर तौ अदुगा पुकनिंग फिबम अदु सेमजलो अइखोइदा अल्लाह की जिकर अल्लाह की निस्बत इलाही अल्लाह की लैनरिबा मरी असे यामना नेमबना मरम ओइरगा अइखोइ पुकनिंग असे फिबम हेक काइरकपदा अइखोइना अइखोइ जिकर अदु तल्ली मरमदे अइखोइ अमल नत्रगा अल्लाह की लैनरिबा मरी अदु यामना चेते कंदे हेबनी अदुना अइखोइना अवा अना लाक्त्रिङेदा अवा अना लाक्नबगी थौरांग हाइबदी अवा अना लाक्पा मतमदा करमना मायोक्नगदगे हाइबगी थौरांग हाइबबो अइखोइ पुकनिंग फिबम असी सेमजनबा अमसुंग चलहनबा सिनी मसी चलहनबगे ख्वाइदगी फबा पाम्बै अमदी
ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯝꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔ ꯑꯁꯦ ꯋꯥꯡꯈꯠꯍꯟꯕꯅꯤ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔ ꯑꯁꯦ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝ ꯀꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯁꯦꯝꯖꯤꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯃꯤꯑꯣꯏꯕꯅ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝ ꯀꯥꯏꯔꯛꯄ ꯑꯋꯥ ꯑꯅꯥꯅ ꯂꯥꯛꯈꯠꯂꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔꯁꯤ ꯀꯥꯎꯊꯣꯛꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯄꯒꯨꯝꯕꯅꯤ ꯊꯧꯔꯤ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯔꯥꯛꯅꯔꯛꯄꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯄꯗ ꯊꯧꯔꯤ ꯑꯗꯨ ꯏꯁꯥꯅ ꯊꯥꯗꯣꯛꯆꯕꯒꯨꯝꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯍꯩꯇꯕ ꯏꯔꯣꯏꯕ ꯍꯩꯇꯕ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥꯒ ꯃꯥꯌꯣꯛꯅꯕ ꯍꯩꯇꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯄꯨꯛꯅꯤꯡ ꯂꯩꯁꯤꯟꯕꯁꯤꯡꯅ ꯑꯗꯨꯛ ꯍꯛꯅ ꯋꯥꯗꯦ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗꯁꯨ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯀꯤꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥꯗꯒꯤ ꯍꯤꯡꯂꯕꯁꯤꯡ ꯑꯗꯨꯕꯨꯅꯤ ꯋꯥꯂꯤꯒꯤ ꯁꯤꯐꯠ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯋꯥꯂꯤꯒꯤ ꯁꯤꯐꯠ ꯂꯩꯇꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯀꯥꯃꯤꯜ ꯋꯥꯂꯤꯒꯤ ꯊꯥꯛꯇ ꯆꯪꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯨꯛ ꯆꯨꯞꯂꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯖꯕ ꯇꯥꯏ ꯑꯁꯤꯅ ꯁꯦꯜꯐ ꯏꯁꯥ ꯑꯁꯦ ꯗꯤꯚꯥꯏꯟ ꯁꯦꯜꯐꯇ ꯂꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯃꯧꯂꯥꯅꯥ ꯔꯨꯃꯤ ꯑꯃꯁꯨꯡ ꯑꯜꯂꯥꯃꯥ ꯏꯛꯕꯥꯜꯅꯆꯤꯡꯕꯅ ꯍꯥꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯏꯁꯥ ꯑꯁꯦ ꯈꯨꯗꯤꯗ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗꯣꯜ ꯊꯛꯀꯤ ꯏꯁꯥꯗ ꯁꯦꯜꯐꯄꯨ ꯗꯤꯚꯥꯏꯟ ꯁꯦꯜꯐꯇ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯇꯔꯤꯀꯠꯀꯤ ꯃꯦꯍꯅꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯋꯥꯡꯈꯠꯍꯟꯕꯅꯤ ꯏꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯕ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯍꯤꯁꯥꯞ ꯇꯧꯕ ꯑꯁꯤꯕꯨ ꯃꯨꯍꯥꯁꯥꯕꯥ ꯍꯥꯏꯔꯤ ꯇꯔꯤꯀꯠꯇ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯤꯁꯥꯞ ꯇꯧꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯥꯜꯂꯨꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯂꯦꯟꯗꯦꯟꯗ ꯃꯣꯑꯁꯥꯔꯥꯠꯇ ꯃꯣꯑꯥꯃꯣꯂꯥꯠꯇ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯈ꯭ꯂꯥꯛꯇ ꯂꯝꯆꯠꯇ ꯁꯥꯖꯠꯇ ꯕꯦꯐꯥꯔꯗ ꯀꯥꯏꯈꯤꯕ ꯑꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯍꯤꯁꯥꯞ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯗ ꯆꯠꯊꯔꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯦꯡꯁꯤꯟꯕꯗ ꯍꯥꯏꯔꯤꯕ ꯄꯟꯖꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯌꯦꯡꯁꯤꯟꯒꯗꯕꯗꯤ ꯅꯨꯡꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤꯕꯒꯦ ꯑꯩꯅ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯅꯤꯡꯁꯤꯡꯖꯕꯒꯤ ꯊꯥꯛ ꯑꯗꯨ ꯍꯟꯊꯔꯛꯂꯤꯕꯔꯥ ꯍꯦꯟꯒꯠꯂꯛꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯒꯨꯝꯅ ꯂꯩꯔꯤꯕꯔꯥ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯅꯤꯡꯁꯤꯡꯕ ꯑꯁꯤꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤꯕꯔꯥ ꯈꯧꯔꯥꯡꯕ ꯂꯩꯔꯤꯕꯔꯥ ꯑꯄꯥꯝꯕ ꯈꯧꯔꯥꯡꯕ ꯍꯟꯊꯈ꯭ꯔꯕꯗꯤ ꯇꯁꯦꯡꯅ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯅꯤꯡꯁꯤꯡꯖꯕ ꯃꯍꯥꯛꯀꯤ ꯖꯤꯀꯔꯁꯨ ꯍꯟꯊꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯄꯥꯝꯕ ꯈꯧꯔꯥꯡꯕꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯍꯟꯊꯈ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥꯗꯥꯔꯤꯗ ꯍꯥꯏꯕꯗꯤ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯋꯥꯔꯜꯗ ꯍꯦꯟꯅ ꯂꯧꯁꯤꯟꯕꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒꯤ ꯏꯊꯤꯜꯗ ꯆꯠꯈꯤꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯀꯗꯥꯏꯗ ꯍꯥꯏꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯣꯛꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯀꯥꯎꯕꯒꯤ ꯂꯥꯞꯊꯣꯛꯅꯅꯕꯒꯤ ꯃꯔꯨ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯂꯩꯊꯣꯛꯈ꯭ꯔꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯖꯤꯀꯔ ꯍꯟꯊꯈ꯭ꯔꯤꯕ ꯑꯁꯦ ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯏ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯗꯣ ꯐꯣꯛꯇꯣꯛꯂꯕ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯛꯅꯤꯡꯕꯨ ꯍꯥꯏꯕꯗꯤ ꯃꯁꯥ ꯃꯔꯦꯡ ꯑꯁꯦ ꯂꯥꯝꯊꯣꯛꯍꯜꯂꯤꯕ ꯄꯨꯛꯅꯤꯡꯕꯨ ꯆꯥꯏꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯗꯣꯛꯍꯜꯂꯤꯕ ꯃꯔꯨ ꯑꯗꯣ ꯃꯥꯡꯅꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯜꯂꯕ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯨꯐꯤꯌꯥ ꯀꯤꯔꯥꯝꯁꯤꯡꯅ ꯃꯨꯔꯤꯠꯁꯤꯡꯗ ꯇꯣꯏꯅ ꯄꯤꯕ ꯄꯥꯎꯇꯥꯛ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯃꯔꯨꯞ ꯈꯟꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯇꯁꯦꯡꯅꯃꯛꯇꯤ ꯃꯔꯨꯞ ꯈꯟꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄꯗ ꯃꯨꯖꯥꯍꯗꯥꯗ ꯁꯨꯞꯅꯇꯒꯤ ꯑꯜꯂꯥꯍ ꯈꯛꯇꯒ ꯇꯤꯟꯅꯅꯕ ꯍꯣꯠꯅꯧ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯌꯥꯡꯅ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯇꯤꯟꯅꯅꯕ ꯍꯣꯠꯅꯧ ꯑꯃꯁꯨꯡ ꯑꯐꯕ ꯃꯤꯑꯣꯏꯄꯣꯛꯁꯤꯡꯒ ꯇꯤꯟꯅꯅꯕ ꯍꯣꯠꯅꯧ ꯏꯊꯛ ꯈꯟꯕꯁꯤꯡꯒ ꯇꯤꯟꯅꯅꯕ ꯍꯣꯠꯅꯧ ꯑꯃꯁꯨꯡ ꯑꯐꯕ ꯂꯥꯏꯔꯤꯛꯁꯤꯡꯒ ꯇꯤꯟꯅꯅꯕ ꯍꯣꯠꯅꯧ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯥꯙꯥꯔꯟ ꯃꯤꯁꯤꯡꯒ ꯇꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯈꯤꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯁꯥꯙꯥꯔꯟ ꯃꯤꯁꯤꯡꯒ ꯇꯤꯟꯅꯗꯕꯁꯨ ꯌꯥꯗꯦ ꯃꯈꯣꯏꯒ ꯇꯤꯟꯅꯅꯕꯒꯤ ꯃꯔꯝ ꯑꯗꯨ ꯁꯨꯐꯤꯌꯥ ꯀꯤꯔꯥꯝꯁꯤꯡꯅ ꯇꯥꯛꯄꯤꯔꯤ ꯃꯗꯨꯗꯤ ꯏꯁꯇ꯭ꯔꯒꯜ ꯑꯃꯒꯤ ꯊꯥꯛꯇ ꯗꯥꯏ ꯑꯃꯒꯤ ꯊꯥꯛꯇ ꯃꯈꯣꯏꯕꯨꯁꯨ ꯏꯁꯥꯕꯨꯁꯨ ꯑꯆꯨꯝꯕꯒꯤ ꯁꯤꯔꯥꯇꯜ ꯃꯨꯁꯇꯀꯤꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯇꯤꯟꯅꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯑꯩꯍꯥꯛ ꯀꯥꯎꯁꯤꯡ ꯑꯣꯏꯔꯔꯣꯏ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯏꯆꯦꯜ ꯑꯃ ꯑꯣꯏꯔꯛꯂꯒꯅꯤ ꯑꯃꯁꯨꯡ ꯏꯆꯦꯜ ꯑꯁꯤꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯩ ꯏꯁꯥꯁꯦ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯁꯤꯔꯥꯇꯜ ꯃꯨꯁꯇꯀꯤꯝꯗ ꯁꯤꯗꯤ ꯔꯥꯁꯇꯗ ꯏꯆꯦꯜ ꯑꯃ ꯈꯣꯡꯗꯣꯏꯍꯟꯕ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕꯗꯤ ꯃꯨꯔꯤꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯥꯂꯤꯛ ꯑꯃ ꯑꯣꯏꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯏꯆꯦꯜꯗ ꯇꯤꯟꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯇꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯈꯤꯕ ꯈꯪꯍꯧꯔꯣꯏ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔ ꯇꯠꯈꯤꯕ ꯍꯟꯊꯈꯤꯕ ꯈꯪꯍꯧꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯨꯔꯤꯠꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ
ꯑꯩꯈꯣꯏꯅ ꯁꯥꯙꯥꯔꯟ ꯃꯤꯁꯤꯡꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯂꯣꯏꯅꯕ ꯃꯇꯝꯗ ꯍꯦꯛ ꯑꯩꯒ ꯅꯛꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯥ ꯏꯁꯨ ꯑꯗꯨꯗꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯌꯨꯝꯊꯪꯅꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯦ ꯁꯨꯞꯅꯇꯒꯤ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯣꯛꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯤꯟꯅꯒꯗꯕꯅꯤ ꯃꯁꯤꯗ ꯗꯨꯅꯤꯌꯥꯒꯤ ꯂꯦꯟꯗꯦꯟ ꯁꯨꯕ ꯆꯠꯄ ꯀꯃꯥꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯆꯨꯝꯂꯛꯀꯅꯤ ꯃꯗꯨ ꯈꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯅꯕ ꯈꯛꯀꯤꯗꯃꯛꯇ ꯂꯦꯟꯗꯦꯟꯁꯨ ꯀꯃꯥꯏꯁꯨ ꯕꯤꯖꯤꯅꯦꯁꯁꯨ ꯊꯕꯛ ꯊꯔꯥꯁꯨ ꯂꯣꯏꯅꯃꯛ ꯇꯧꯔꯛꯀꯅꯤ ꯃꯗꯨ ꯈꯛꯇꯗ ꯃꯆꯨ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯠꯇꯗꯅ ꯗꯨꯅꯤꯌꯥꯗꯥꯔꯤꯒꯤ ꯋꯥꯈꯟꯗꯒꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯃꯁꯤꯡꯗ ꯇꯝꯕ ꯑꯣꯏꯔꯕꯁꯨ ꯆꯠꯊꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯌꯠ ꯅꯠꯇ꯭ꯔꯒ ꯄꯥꯟꯗꯝ ꯑꯗꯨ ꯈꯪꯅ ꯊꯕꯛꯇꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯍꯩ ꯇꯝꯕꯕꯨ ꯑꯣꯏꯔꯣ ꯖꯣꯕꯄꯨ ꯑꯣꯏꯔꯣ ꯕꯤꯖꯤꯅꯦꯁꯄꯨ ꯑꯣꯏꯔꯣ ꯑꯁꯦꯡꯕ ꯗꯤꯟꯗꯥꯔ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯈꯪꯅ ꯍꯤꯡꯕ ꯑꯃꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯊꯧꯗꯧ ꯑꯗꯨ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯃꯣꯏ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯑꯁꯤꯅ ꯌꯦꯡꯁꯤꯟꯒꯗꯕꯗꯤ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯍꯤꯁꯥꯕ ꯑꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯐꯤꯔꯦꯞ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯃꯥꯌꯣꯟ ꯃꯔꯨꯒꯤ ꯃꯔꯨ ꯑꯗꯨꯗꯅꯤ ꯃꯁꯤ ꯖꯤꯀꯔꯅ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯐꯝꯗ ꯑꯣꯟꯁꯤꯟꯖꯕꯅ ꯍꯣꯡꯍꯟꯕ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯖꯤꯀꯔꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯊꯕ ꯋꯥꯐꯝ ꯑꯃꯅꯤ ꯁꯨꯞꯅꯒꯤ ꯖꯤꯀꯔꯤ ꯂꯤꯁꯥꯅꯤ ꯆꯤꯟꯕꯥꯟ ꯈꯛꯇꯗ ꯇꯧꯕ ꯇꯁꯕꯤꯍꯥꯠ ꯈꯛ ꯇꯧꯕ ꯖꯤꯀꯔꯤ ꯖꯍꯦꯔꯤ ꯍꯥꯏꯕꯗꯤ ꯂꯥꯎꯅ ꯇꯧꯕ ꯖꯤꯀꯔ ꯅꯠꯇ꯭ꯔꯒꯁꯨ ꯗꯃꯤ ꯖꯤꯀꯔ ꯈꯛꯇꯅ ꯑꯩꯈꯣꯏꯗ ꯃꯇꯤꯛ ꯆꯥꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯑꯁꯔ ꯑꯣꯏꯍꯜꯂꯤ ꯀꯔꯤ ꯑꯁꯔ ꯑꯣꯏꯍꯟꯐꯝ ꯊꯣꯛꯄꯒꯦ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯀꯌꯥꯝ ꯂꯨꯞꯐꯝ ꯊꯣꯛꯄꯒꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯀꯌꯥ ꯃꯌꯥꯝꯗ ꯍꯣꯡꯂꯛꯂꯕꯒꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤꯕꯨꯅꯤ ꯃꯨꯍꯥꯁꯥꯕꯥ ꯍꯥꯏꯔꯤꯕꯁꯦ ꯃꯨꯍꯥꯁꯥꯕꯥ ꯑꯁꯦ ꯇꯣꯏꯅ ꯇꯧꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯈꯁꯤꯡꯅ ꯀꯔꯤ ꯇꯥꯛꯄꯤ ꯅꯁꯥꯅ ꯅꯁꯥꯒ ꯋꯥꯔꯤ ꯁꯥꯕ ꯇꯝꯃꯣ ꯅꯁꯥꯒꯤ ꯅꯐꯁꯀ ꯋꯥꯔꯤ ꯁꯥꯕ ꯇꯝꯃꯣ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯏꯁꯥꯒꯤ ꯅꯨꯡꯗ ꯈꯟꯊꯖꯕ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯍꯪ ꯍꯪꯖꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯤꯖꯕ ꯏꯁꯥꯅ ꯏꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯦꯜꯐ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯃꯁꯨꯡ ꯁꯦꯜꯐꯇꯒꯤ ꯗꯤꯚꯥꯏꯟ ꯁꯦꯜꯐ ꯅꯠꯇ꯭ꯔꯒ ꯈꯨꯠꯇꯒꯤ ꯈꯨꯗꯤ ꯅꯠꯇ꯭ꯔꯒ ꯏꯁꯥꯗꯒꯤ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯏꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯏꯁꯥ ꯀꯥꯃꯤꯟ ꯏꯁꯥꯟꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯍꯤꯁꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯁꯐꯔ ꯗꯔ ꯋꯇꯟ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯤꯁꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯍꯤꯁꯥꯕꯄꯨ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯁꯐꯔ ꯗꯔ ꯋꯇꯟ ꯈꯛ ꯉꯝꯃꯣꯏ ꯏꯔꯝꯗꯝꯒꯤ ꯃꯥꯏꯀꯩꯗ ꯍꯟꯕ ꯈꯛ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤ kadaida ꯂꯦꯞꯄꯤ kadaida ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯉꯣꯏ ꯑꯃꯁꯨꯡ ꯈꯪꯅ ꯆꯠꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯆꯠꯄ ꯑꯃ ꯑꯣꯏꯔꯒ ꯀꯩꯊꯦꯜꯗ ꯅꯠꯇ꯭ꯔꯒ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯒꯅꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯌꯨꯝꯗ ꯄꯣꯊꯥꯐꯝꯗ ꯌꯧꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯁꯤ ꯀꯌꯥ ꯄꯤꯈꯝꯅꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯃꯔꯨꯗꯤꯌꯥꯟꯗ ꯏꯁꯤꯡ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃꯥꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯉꯥꯏꯕꯗ ꯄꯨꯟꯁꯤ ꯑꯁꯦ ꯄꯤꯈꯝꯅꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯉꯥꯏꯒꯗꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛꯀꯤ ꯂꯥꯛꯄ ꯊꯕꯛ ꯑꯃꯈꯛꯀꯤ ꯍꯤꯡꯕ ꯊꯕꯛ ꯑꯃꯈꯛꯀꯤꯗꯃꯛ ꯄꯨꯟꯁꯤ ꯄꯣꯊꯥ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯂꯥꯛꯄꯅꯤ ꯅꯠꯇꯦ ꯊꯕꯛꯅ ꯑꯩꯈꯣꯏꯁꯦ ꯀꯣꯛꯊꯣꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯝ ꯑꯃꯈꯛꯇꯗ ꯊꯕꯛ ꯑꯅꯤ ꯑꯍꯨꯝ ꯇꯧꯅꯔꯤꯕꯅꯤ ꯁꯨꯄꯔ ꯀꯤꯔꯥꯝꯁꯤꯡꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯁꯛ ꯈꯪꯉꯕ ꯄꯨꯟꯁꯤ ꯑꯁꯦ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯑꯃꯈꯛꯀꯤ ꯑꯉꯥꯏꯕ ꯃꯤ ꯑꯣꯏꯔꯣꯏ ꯊꯕꯛ ꯑꯃꯈꯛꯀꯤ ꯑꯉꯥꯏꯕ ꯃꯤ ꯑꯣꯏꯕꯁꯦ ꯁꯩꯇꯥꯟꯒ ꯁꯪꯒ ꯇꯧꯏ ꯃꯇꯝ ꯂꯦꯟꯅꯕꯒꯤ ꯎꯄꯥꯏ ꯊꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯉꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯊꯕꯛ ꯆꯤꯟꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯏꯟꯁꯥꯜꯂꯥꯍ ꯇꯥꯂꯥ ꯊꯕꯛ ꯆꯤꯟꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯛꯁꯠ ꯏꯁꯥꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯥꯏꯕꯁꯤ ꯆꯦꯠꯅ ꯄꯥꯏꯒꯗꯕꯅꯤ ꯏꯁꯥꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯏꯁꯥꯒꯤ ꯃꯦꯆꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯝꯂꯕ ꯈꯛꯇꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯇꯝ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ ꯀꯔꯝꯅ ꯃꯇꯝꯕꯨ ꯃꯃꯜ ꯌꯥꯝꯍꯟꯒꯗꯒꯦ ꯃꯃꯜ ꯂꯦꯞꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯊꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯥꯡꯈꯤꯕꯁꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯆꯩꯅꯥ ꯑꯃꯁꯨꯡ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯟꯁꯥꯜꯂꯥꯍ ꯇꯥꯂꯥ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯌꯥꯝꯅ ꯁꯥꯡꯉꯤ ꯁꯐꯔ ꯗꯔ ꯋꯇꯟ ꯌꯥꯝꯅ ꯁꯥꯡꯉꯤ
ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯝꯒꯠꯆꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯗ ꯂꯥꯛꯄꯅꯤ ꯁꯦꯝꯒꯠꯆꯔꯒ ꯂꯩꯒꯗꯕꯅꯤ ꯁꯦꯝꯒꯠꯆꯔꯒ ꯍꯟꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯏꯜꯃ ꯇꯝꯃꯤꯕ ꯏꯜꯃ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯐꯔꯤꯁꯇꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯃꯈꯣꯏꯒꯤ ꯎꯔꯨꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯟꯒꯤ ꯃꯈꯥꯗ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯑꯈꯪꯕꯒ ꯑꯈꯪꯗꯕꯒ ꯈꯛ ꯃꯥꯟꯅꯔꯣꯏ ꯑꯈꯪꯕꯅ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕꯒꯤ ꯈꯨꯠꯂꯥꯏ ꯄꯥꯝꯕꯩ ꯐꯪꯈ꯭ꯔꯕꯅꯤ ꯈꯪꯗꯕꯅ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕꯒꯤ ꯀꯟꯖꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯈꯪꯖꯗ꯭ꯔꯕꯅꯤ ꯑꯃꯝꯕꯗ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯠꯇ ꯃꯩꯅꯝ ꯂꯥꯛꯄ ꯇꯉꯥꯏ ꯐꯗꯦ ꯏꯁꯥꯒꯤ ꯃꯩꯅꯝ ꯃꯄꯥꯟꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠꯇ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯁꯔꯛꯀꯤ ꯂꯝꯕꯤꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯁꯦ ꯃꯁꯤꯗꯤꯅꯦ ꯑꯀꯛꯅꯕ ꯃꯐꯝꯗ ꯂꯩꯕꯅꯤ ꯃꯇꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯅꯠꯇꯦ ꯇꯧꯕꯁꯤ ꯏꯁꯥꯒꯤ ꯃꯩꯅꯝ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯥꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯔꯛ ꯖꯪꯒꯜ ꯅꯠꯇ꯭ꯔꯒ ꯃꯈꯜ ꯃꯈꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗ ꯃꯉꯥꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯅꯔꯛ ꯑꯋꯥ ꯑꯅꯥ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯂꯝꯕꯤ ꯌꯥꯠꯆꯕ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯗꯣꯛꯍꯟꯕ ꯉꯝꯒꯅꯤ ꯁꯥꯂꯥꯎ ꯇꯥꯂꯥ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯨꯡꯗ ꯌꯦꯡꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯁꯦꯝꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯃꯁꯛ ꯈꯪꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯥ ꯑꯁꯤ ꯀꯔꯤꯅꯣ ꯁꯤꯅꯤ ꯋꯥꯍꯪꯗꯤ ꯀꯅꯥꯅ ꯈꯪꯕꯒꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅ ꯈꯟꯊꯕꯒꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯁꯥ ꯑꯁꯤ ꯀꯔꯤꯅೋ ꯀꯅꯥꯒꯨꯝꯕꯅ ꯈꯪꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯕꯒꯤ ꯊꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯊꯥꯛ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯁꯥꯕꯨ ꯈꯪꯕ ꯍꯥꯏꯕꯁꯦ ꯃꯁꯤꯃꯛ ꯇꯔꯤꯀꯠꯀꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯁꯦꯜꯐ ꯔꯤꯌꯦꯂꯥꯏꯖꯦꯁꯟꯒꯤ ꯁꯦꯜꯐ ꯑꯦꯛꯆꯨꯑꯦꯂꯥꯏꯖꯦꯁꯟꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯇꯔꯥꯏꯕ ꯈꯣꯡꯆꯠ ꯑꯃ ꯅꯠꯇꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯏꯂꯝ ꯏꯖꯨꯀꯦꯁꯟ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯇꯧꯕꯁꯨꯡ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯂꯝ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯊꯧꯁꯥꯗꯗꯨꯅ ꯂꯩꯊꯣꯛꯂꯤ ꯑꯁꯦꯡꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯟꯒꯗꯕꯗꯤ ꯏꯁꯥꯕꯨ ꯏꯁꯥꯅ ꯈꯪꯖꯅꯕꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯁꯤꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯖꯗꯕꯗꯒꯤꯅꯤ ꯏꯁꯥꯅ ꯑꯇꯣꯞꯄꯕꯨꯁꯨ ꯖꯨꯂꯨꯝ ꯇꯧꯔꯤꯕ ꯑꯇꯣꯞꯄꯕꯨꯁꯨ ꯍꯛ ꯉꯥꯛꯇꯔꯤꯕ ꯑꯗꯨꯒ ꯏꯁꯥꯒꯤꯁꯨ ꯖꯨꯂꯨꯝ ꯇꯧꯖꯔꯤꯕ ꯑꯃꯁꯨꯡ ꯏꯁꯥꯒꯤꯁꯨ ꯍꯛ ꯉꯥꯛꯆꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯅ ꯃꯁꯥꯒꯤ ꯍꯛ ꯉꯥꯛꯆꯔꯕ ꯑꯃꯁꯨꯡ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯂꯕ ꯃꯁꯥꯕꯨ ꯅꯨꯡꯁꯤꯔꯕ ꯀꯩꯗꯧꯉꯩꯗꯁꯨ ꯑꯇꯣꯞꯄꯕꯨ ꯁꯣꯛꯍꯜꯂꯣꯏ ꯑꯃꯁꯨꯡ ꯑꯇꯣꯞꯄꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯔꯣꯏ ꯃꯔꯝꯗꯤ ꯏꯁꯥ ꯑꯁꯤꯒꯤ ꯆꯥꯎꯊꯣꯛꯄ ꯏꯁꯥꯗꯣ ꯑꯇꯣꯞꯄ ꯑꯣꯏꯔꯛꯏ ꯑꯩꯗꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯑꯗꯨꯅ ꯃꯔꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯕ ꯏꯁꯥꯅ ꯃꯁꯥꯕꯨ ꯈꯪꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯁꯐꯔ ꯋꯇꯟꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯤꯁꯥꯞ ꯂꯧꯖꯕ ꯑꯃ ꯆꯪꯏ ꯁꯥꯂꯥꯎ ꯇꯥꯂꯥ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯑꯁꯦ ꯃꯁꯛ ꯈꯪꯕꯒꯤ ꯂꯝꯕꯤꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯂꯝꯖꯤꯡꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯦꯕꯥꯗꯠꯁꯤꯡ ꯑꯁꯤ ꯄꯥꯟꯗꯝ ꯈꯪꯅ ꯇꯧꯕ ꯉꯝꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯦꯕꯥꯗꯠꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯆꯥꯎꯈꯠꯄ ꯂꯥꯛꯂꯤꯕ ꯑꯗꯨ ꯈꯪꯕ ꯉꯝꯍꯟꯕꯤꯁꯅꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯑꯁꯣꯏꯕ ꯔꯨꯍꯥꯅꯤꯌꯠꯀꯤ ꯑꯅꯥꯕꯁꯤꯡ ꯑꯁꯦ ꯑꯁꯤꯗꯒꯤ ꯂꯥꯏꯀꯣꯛꯍꯟꯕ ꯉꯝꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯤꯗꯤ ꯔꯥꯁꯇ ꯁꯤꯔꯥꯇꯜ ꯃꯨꯁꯇꯀꯤꯝꯗ ꯂꯝꯖꯤꯡꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯤꯟ ꯁꯨꯝꯃ ꯑꯥꯃꯤꯟ